Dolai thabigi IDP singna makoigi Khul Singda Changsinnaba Hotnabada security ga muknakre mari sokre lamdam sida ingtappa amasung mahausa phibam hanjilakle haina sarkar gi maikaidagi sangai festival pangthoklabanina IDP sing makoi gi hanagi Khul Singda changjaraga haina changsilakliba khongjangge manung channa ngasi sajiwa amasung sawong bung relief camp ta leiriba iko Yengkumal dolai thabi amasung sadu yengkuman gi IDP singna makoi gi Khul Singda Changsinnaba Hotnabada security ga sauna mungna thogdog aduda IDP person mari sokle pawasina makhatana haribana IDP sing aduna pukau terapurda pulaba matung dolai thabi tamna Changsinnaba Hotnabada security ge maikaidegi babware barricade sing same duna thingnaba honaki adubu protester sing adugi maikaidegi barricade adu lauthokuna Changsinnaba Hotnabada security ga sauna muknaki bungnariba marak aduda IDP khara amadi makoi gi khulda changsinki aduga kharana security na thatlaga thamhauki aduga tungda security force na khulda changsin khiba IDP sing adu amuk hoidorakhe khulda changsiluraba IDP sing adu na phongdorakhibada sahi ani makhai helaba matungda makoigi khulda ngasi changba fangba asi yamna nungai aikhoi makhatana mafam asida adumak leiba pami sarkar piba sakthung kharana hingba pamde haina paumi singda phongdoraklingai cherakta security force na protesters sing adu tankhaina ba Hotnabada tear gas cell sing amasung blank fire round kaya kapadagi kaina cherake security ga mugnabagi thogdog adu da miyoi mari asok apan nangke ani amana commando na pharabaga puraba matungda kona thadorakre haire Manipur hauzik waidaba phibam asida any Kuki tribe sing ST list gi lauthokpagi thabak amata paikhatana lairi ministry state asida lairiba any Kuki tribe ki kangbu sing schedule tribe ki list gi lauthokadabani haina miyamna changsilliba khongjanga siga mari lenena RTI gi khuthangda hangkhiba amada mari leinaba Tribal Affairs Ministry gi maikaidagi Manipur gi hauzik oiriba phibam asida masigi thabak thoram amata paikhatpa tawguna thamli haina phongdokre Ministry gi maikaidagi makhatana phongdokhibada Mamang lairamba former Chief Minister N. Luchingbba BJP lengaki matam 2016 gi February ahumda any Kuki tribe hariba category SC/ST list gi lauthoknaba parliament ki approval ama mathau tabana masi mari leinaba ministry da thabak oina honabiu haina cabinet ki warep amaga loina ministry da tharakhiba lei haukiba chahi lising amaga chamapan yankhai taruki parliament na hana Manipur gi scheduled tribe ki list da chalamlaba any Kuki tribe hariba category SC scheduled tribe ki list ki lauthokrabane adubu chahi niputaruk ki matung lisingani gasumna anida Manipurda former chief minister o ibobina Luchingbba Congress sarkar leiringai matamda any Kuki tribe hariba category asi scheduled tribe ki list da chalhannaba central government ta ayiba cherol tharna taksillakibagi matung ina Parliament na masiga yaba piduna any Kuki tribe asi ST list da jankibani adubu chief minister N Biren gi sarkar lakraba matung any Kuki tribe asi ST gi category da chansilhanba asina Yumthangnariba lebak singdagi changsilakpa illegal immigrants singna masigi khudong saba du lauduna leire loinana Manipur da thokliba irang asigi maruoiba maramsu any Kuki tribe haiba asina oibana hairiba category asi ST list gi lauthoknaba ministry da taksikhibani lisingani ga 19 gi October 18 da fangkiba Manipur sarkar gi cabinet mifam nasu any Kuki tribe asi ST gi list gi lauthoknaba warep lauki makhatara lisingani kulhumdoi gi January anida fangkiba cabinet tasu hairiba warep adu reform tauki state government na ministry da khanga lakhiba du gi matung inna Tribal Affairs Ministry gi maikaidagi any Kuki tribe amasung any Mizo tribe ki category da chaliba community gi list amasung hairiba category asida kaya yamna ST certificate pikhrabage haibadu ministry da khanghalaknaba state ta haikhibasu leire state sarkar gi warep adu thabak tawn thoknaba masiga mari leinariba RJ amasung NCST da thakibra haina hangbagi matangadi ministry gi maikaidagi Manipur da hauzik oiriba phibam asina maram oiraga masiga mari leinaba information sing hauzik phawbagi oina confidential da thamli haina khangalakpasu laikre haire Khullakpadagi opium phare Kangpokpi district ke manung channa leiba ganfai bung khulgi Khullakpadagi security force na ngarang opium gram chamapanga marfu taruk phagatpa ngamkre haire Hiramasi ke matangda police ki pau amana hai opium gram chamapan ga marfu taruk ka konana faraba Saiku police station ge manung chana leiba
Ganfai bung Kuki Khullakpa adugi maming lan khol haw kibzen kawi mahak sahi nimpu humdoirom sure hairi mahakang pokpi police station na konba bomol khuldagi security force na opium sing aduga kona na fabani haina pau asina makhatari atopa police ki pau amagi matungin na security force na heroin powder gram 33 ga kona na miyoi ama moirang police station gi gate leba checkpoint gi fare hairi faraba miyoi adugi maming nungai degi sek Bashir Ahmad kawi heroin powder gram 33 adu mahakna soft case ahumda purambani haina su pau asina makhatari Thika Munabada Central Scheme Sing Fail Oihale K Megachandra Rural Development Department na Thika Munaba Amadi Khusabi Contractor Singda Thabakpinaba Hotnabada Central Scheme Sing Fail Oihale Haina Manipur Pradesh Congress Committee ke Working President K Megachandra na Fungdokre Congress Baban da Pangtokpa Paugi Mifam Amada Mahakna Haiki Kumja 2018 da sanction Tawrakraba PMGSY gi Makhada Manipur gi kilometer Lakamaga 15 sangba rural Connectivity lehan gadaba lambi semnabagi haujik phawba tender tawba ngamdabana Central Scheme ase kakragani Ministry of Rural Development na State Government Singda irakpa city amada haujik phawba tender tawba ngamdriba amasung lambi semba haudriba sing thabak lepkadabani haiba wafam pali kumja 2013 ki Mas 13 phawbada Loisinba ngamloidaba na hana suba haukraba thabak singsu lepnabagi instruction state government singda pirakhi Manipur da Rural Engineering Department amasung Manipur State Rural Road Department Agency gi makhada paikhatliba kumja 2018 da sanction tawkraba lupa crore chamri ga supna mari amasung lupa crore chani ga supna manga gi oiba Manipur gi khungangi lambi semgadaba thabak sing asi phawba approval loba ngamdaba amadi tender tawba ngamdana leibana miyang ya chawba senpham manghalle haina phungdokhi Pakistan ke paramilitary force ke HQ da attack CHATHARAKPADA ahum sire Peshawar da leba Pakistan ke paramilitary force ke headquarters da khulai paiba singna CHATHARAKIBA attack da miyoi ahum sire Frontier Constabulary Paramilitary Force ki headquarters oidiba defense complex aduda suicide bomber singna anirak hanna attack CHATHARAKI haina boiterus ki report amana phongdorakli Defense complex ki changpham da ahan bo oina suicide attack CHATHARAKRaba matungda compound manungda su amuk hana attack CHATHARAKI army amasung police sauna law enforcement personnel singna thodok thokpham gi akoibada thibuhumbagi thabak chathari defense complex manungda hujiksu terrorist khara leiramba yai haina senior official amana phongdoraki paramilitary force ki headquarters oiba defense complex adu mi kungna taba mafam amada leibani hairi Rameshwar na NPP legislature party ki LUCHINGBA oregani National People's Party ki MLA Mayang Lambam Rameshwar Maiteibo NPP legislature party ki LUCHINGBA oinanaba nominate tawkre press na phangba paw ki matung inna Kaksinga Aslambi constituency ki MLA M Rameshwar na Khetigao Aslambi constituency ki MLA Seknurun Hassan ki mahuta phamadu punanaba warep laure haibaga loinana Manipur legislative assembly ki speaker TA Setrapatada NPP National President Kona Sangmana Aiba Chirol ama piduna khangan khrei Speaker da tharaki ba chirol aduki matung inna Rameshwar bu legislative party ki LUCHINGBA oibada yanaba yaudana ayaba pire Rameshwar na hanagi legislature party ki LUCHINGBA Seknurun Hassan gi mahut singadabani maduda natana Wango Aslambi constituency gi MLA KS Lokena NPP gi chief whip oiragani hairi Justice Surya Khan Yankhaiga Humdoi Suba Chief Justice oina wasak laukre Justice BR Gavaina ngarang thabaktagi pothakraba matungda Justice Surya Khan India gi Yankhaiga Humdoi Suba Chief Justice oina wasak laukre Rashtrapati Bhavan da pangtokpa thoram amada President Draupadi Murmu na thabak paiba amasung aron bangak pagi wasak lauki thoram adu da Vice President CP Radhakrishnan Prime Minister Narendra Modi amadi tongan ba Union Minister kayamarum saruk yakhi Justice Surya Khan na tha 35 Chief Justice oina thawpuraga komja 2023 ki February 8 da Masagi sahi humpu manga surak pada thabaktagi pothagani Justice Surya Khan na pikiba maruoiba wild sing gi manungda Constitution gi Article 370 chanahan kidaba Bihar da electoral roll revision tawba amasung Pegasus spyware case su yauri Germany Europe lebak singge manungda military gi khwaidagi matik mayai leba lebak ama oiba ngamnaba thorang lakre
Germany Europe leibak-singgi manungda military-gi khwaidigi matik mayai leiba lebak oiba ngamnaba thorang lakhre haina report amana phongdorakli. German-gi Chancellor Friedrich Merz-na Europe leibak-singgi manungda military-gi lamda khwaidigi matik mayai leiba lebak ama oiba ngamnaba hotnaragani haiduna German-gi miyamda wasakre. Lebak asigi luring amadi opposition party anigi marakta sauna sayetnaba thokraba matungda kaina thangda yanaba puraktuna Europe leibak-singgi manungda German-na military-gi khwaidigi mapangan kanba lebak ama oiba ngamnabagidabakta lakadoriba sahi 2035 faubagi manungda hauzik leiriba lanmi lakamaga lising marfudagi lanmi lakaniga lising humpugi sangda hengat hannaba amadi reserve force tasu lanmi lak rom yau launaba thorang lakibani loyana lebak asigi lanmi amagi thagi tolop tasu dollar lising ahumda hengat lagani military gi budget tasu euro billion 8.2 yohol lagani hairi.